Miss PAODAM ning tabiri bisangbo yimnam anuradha debine kono khurumsari hausik maroi ba PAODA arambai tengona kaukiba numit tarani ge toten shutdown khudak dege komthokrai arambai tengol ge army chief asem kananbo pongka kunmari ge manungda condition amata yaudana thadora kadabani haina phongdorakle Lamyamba Rambam Samarender Lake the Bacha Kunmanga Parak Beginning San Comantaram Pangto Cray. Doinana India the COVID-19 gay active case listen Tarup Sinipantaramanga Yore. How's the person an episode? Arambai Tengol Tomi Pakibagi Mayuta Sangsalba Numitara Niketotan Sadon Kudake Komtoklay Adubo Pazing Kriba Tomi Tadorati Pauba Democratic Eva Kosang Sangsang Kegani Hana Arambai Tengon Game Make Pongdorakli. Iramasaga Marilena Se Korengeda Leba Rambai Tengol Hangake Unit Keluisang the Pangtopa Pogimi Pamamada Arambai Tengol Ge PRO Robin Mangana High Tasagetang Tereke Numidang Waida Numidangda Sene leader ama Oriba Asam Kanante Ipangi Mapampa Amadage Pakibage Mayuta Lamda Masida Toning the Batokama Tokray Taudoga Duka Marilena Piandaba Amadi Nuaitaba Kea Labadage Numita Adumake Numidangdage Horaga Numitarani Lamda Masida Toten Sadon Long Toke Arambai Tengol as a Kulai Bibalupa Manate Social Cultural Organization Makangi Isagi Inat Lining Yokasanapa Labalupa Makangi Adobo Mapamatamna Yada Kuki elegant immigrants in Nalandara Padagi Tangai Padana, Iramdam Kangai Paka Asibo Kananaba, Honakiba Aduki, Mahi Oina, Eti Singbo Fanaba, Koitantanaba, NIA, CY Enake, Gas Pans Lakpa, Luinana, Police Station Singda, FIR Mayampa Ama Pans Lakpa, Kaya Sing Pen the Badagi, Haribatoten Sadont, Kaukibani. Adubo Haribatoten Sadonta Asida, Toning the Batotokea Ama Eti Nataba, Etigi Ming Seasonaraga. Ngau Center Paisinaba Nisha Seasonana Sadon Gen Namada Irang Sagapa, Polista Nauri Kapsenba, Dharma Karamanga Gi, Lagpasenka Amade Media da Pauba, Kutaba, Kamduna Tamba Garina Chingba, Mai Tadokpa, Loinana, Lanke Say Tank, Fanglingai, Itinde Inauge, Awaba, Mayung Nadingai, Asida, Toten Sadon to Asina Lamdama Asige, Chana Tanaba Pusalakpa Sink, Lambida Panduna, Pata Pumduna, Manglakpa, Port Sege, Mamal, Tankalakpa, Low Singuge, Matampo Oibana, Low Ubada, Sangadapa Kea, Pangsilaktaba Kea Sing Asidike, Miamna. Satariba Sadonta Asi, Komtok Pinaba, Nakal Dege, Pongdrakana Marampo Odaga, Etina, Kumna, Kanaraba Matunta, Satariba Toten Sadonta Asi, Komtopa Haina, whatever, Lotuna Kudaki Sadonta Sehandopani, Adubo Pazan Kreba, Etigi, Sene leader, Asempa Kanan, Tadorok Triba Fauba, Makal Maka Kage, Democratic Oiba Kongsangi, Adumak, Makasata Kegani, Masida Lamda Masaki Miamna so. Pibaga Loinana, Kangai Paka Asibo, Kanbada Aikoi, Kudimak, Taudankado, Lomina Sipondoke. Eti Singa Minga Seasonaduna Satakibasa Donda, Ngau Center Faisinaba Sink, Leka Miam the Paduna Etida, Sinarakiba Sinka Wakal Taminaduna, Makoi Makogi Imunga Manunda, Sinaragani Haina, Makatana Mahana Haike. Tractor that how Hana Leshalakta Kedorokta, Mayanduna Maram Urganda, Masikopna Kanaraganda, Kara relax Taurasi, Haidana Dominasi Lepnazare, Adubaikoi, Yamna Democratic Oiva, Lona Yaba Munda, Adugumba, Pongzangdi, Hajan Kriba, Ekoi Yamba, Senior leader, Arambai Tengolia, Sem Kanan, Tador Kripa, Baikoi, Makal Makakiagi, Democratic Oiva Munda, Pongzangdi, Adumak Jansin Zagigani, Masida Praza Miamnasu, support Tobiba Loinana. Kanglay Pakasi bukan beda, koi pun namanya saruk ya midana bagi tudang do, koi laminasi ayu pun do, kamjari. Thank you. Numitarani Arambai Tengolna Banta Lautokiba Asida Ziribamda Ladiba Mairapai Ima Singna Amadi Etigi Adhoba Singna Mateng Pangduna Banda Mapang Pan Kibagida Magda Namkailatina Tagasari Hana Arambai Tengol Unit 41 Ziribamba Commander Rakesna Pomi Singna Pandora Cray.
Mana makatana haikibada numit tarani banta kaukiba adu arambai tengkonge luchingba asem kananbo phakiba adu da yaningdaba phongdokpa oina kowa banta adu etige maming kya season aduna mingsat mangnaba honarakpa amadi ising isauge awa ana kya sing ase yenglaka kudata ban ase handokibani adubu makatana democratic oiba mongda khongchang sangsang khegani masida miyamna mating pangbi haina phodoke ima sing ai tere ko ima sing koi koi athob sinau sing na sruk mina si ai na koi aramai tingol gi aramai sing puri ma nyuki mai kan digi hai jari koi Arambai Tengolna Kauriba Numitara Nike Totenis Adanta Manung Channa Haukiba Ahing Nong Yai Chupa Infal Iske Lamlong Kaitenta Purampata Amadi Sekonge area da Kongsangloi Amadi Security Force Nge Marakta Mungaba Thokre Security Force na Kongsangloi Taramapanda Fazankre Lamlong Kaitenda Assam Rifle Ge Tempa Amana Irang Control Tawagi Namada Yemgi Ged Kaubagi Mathagda Potse Kaya Amanka Ata Thonba Amadi Imungda Smoke Bomb Langsilapatake Miambe Hana Sauna Cray Aramai Tengolge Numeteranege Sadanta Asage Manungchana Kurai Lamlongke area ge Oina Impal Okra Lambi Tension Road Amadi Pangai Lambi dage Masang Yamlaba Kongsang Loisingna Lambi Ahumba Asage Tonga Mama Panda Tayar Maithaba Yauna Tonga Polamkia Lambi da Putokuna Tatuna Tamke Security Force and Game Mike the game Miampa Adubo Tankaina Masang Tingam Drabage Rubber bullet, tear gas cell, kaya kapke, Kongsang Loising Mike the Gesu Security Force and Tamna Nori Maroke Kapsalake Asumna Munaringai Tanza Aduda officer Anina Lusing Duna Lakiba Assam Rifle Gate Tempa Amana Lamlong Kaiten the Gate Tension Setpalambi the Labor Kurai Chingambampa Laikaida Kongsang Loising Tankaiba Chatpada Manaka Duda Lainamba Imunka Amada Geta Kauba Imungda Nunga Langsenba Amadi Smoke Bomb Lamsen Langke Amadi Imungi Nupa Amaso Assam Rifle Timba Aduna Puranke Assam Rifle Ki Tonga Aduda Lekai Miam Hena Saunaratuna Iram Hena Sakolake Miamgi Irang Duda Ngase Nongalapo Pauba Lamlong Kaitenge Agoibagi Lambi Magda Jataki Haidaba Kongsanka Aduda Security Force Ge Exanda Miokiasu Aso Apanda Nangbagi Magtagda Security Force na Kongsang Loi Taramapansu Fagake Amaramda Miamgi Iranka Marakta Miokarana Lamlong Kaitenta Manakta Kamdana Tamlamba Gari Amasu May Tarambadege Arambai Tengolge Taumisang Fagake Kumzang lisangani kolomdoge mege tangka ohumdagi state asidaku ke narco terrorist na Tatarikiba Landa Security Force ke Mosinduna Mangsing Thana Lamdamba Asibukana Bohonekiba Rambai Tengolge Thamu Singbo Security Force na Paba Hauropa Ase Kudakta Lepkadabani Haina challenges Yoto of Contract Assembly Constituency ke President James Laisang Temna Pondarakli Lainana Impal Iski Yumnamba Kuno the Labor Lupasake Office the Pangtopa Pomisanga Unaba Amada Zems the Makataraduna Status the Togliba Tahi any Hava Lanta Asida Rambai Tengona Lokiba Totanga Asakopam Tokte Maru Ena Security Forcing na Yengnaba Uidiba Koki Narco Terroristing na Mayong Naba Ngamlaktaba Matamda Arambai Tengol Makwegi Mohut Sinduna Langten Kibangaltani Asumna Makoina Loki Batodang Kya Adubo Ngase Lana Nemtarakle Hadaklaba Matamda Makoida Amoga Onslap Asi Yaninde Maramasina CBI na Pazangeba Rambai Tengolge Maru Ibaluchingba Asemba Kananta Ase Kudakta Thado Kananta Thadona Bagi Matangda Sangsilapa Kongsang Singda Lopa Asina Sumapung Pana Sogale Makatana Su Sogakigani Maramasina Layangna Asigumba Manipurge Apanbage Saktam Ngangna Daba Honazariba Mioishingda Onsilapage Tabaka Asisu Kudakta Lepiu Haina Zemsna Makatana Pondorake Maramdam Maribang Furu Mazati the Magda Haibati Mazapti the Magda
ꯊꯕꯛ ꯊꯧꯔꯝ ꯊꯋꯥꯏ ꯀꯌꯥ ꯇꯧꯅꯕ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯡ ꯊꯨꯗꯦꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅ ꯂꯣꯏꯅꯅ ꯐꯥꯖꯤꯟꯈꯤꯕ ꯇꯦꯡꯒꯣꯂꯩꯁꯤꯡꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯇꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯅꯨꯃꯤꯠ 10ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯇꯦꯡꯒꯣꯂꯩꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯂꯦꯟꯖꯦꯁ ꯌꯨꯔꯣꯞ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯔꯤ ꯊꯥꯁꯤꯒꯤ ꯇꯥꯡ 3ꯒꯤ ꯑꯍꯤꯡꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗꯒꯤ CBIꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯈꯤꯕ Arambai Tengol General Headquarter Army in Chief Assemble Kanan Pung Kunmarigi Manungda condition to Amata Yaudana Thadura Kadabani Mahapo Paraba Matunda Kes Kapan Sinduna Maran Kya Sizzlapa Club Amadi Mara Pai Bishing Yabangam Loy Haina Punduragli Arambai Tengol Ge Army Chief Assemble Kanan condition Amata Yaudana Thadura Kadabani Amadi India Lengake Maite Motanaba Lalong Leb Kadabani Haiba Benan Makada Ngasi Laimanai Youth Club Yaripok LYCY Amasung Laimanai Apunba Maira Paibina Puna Senduna Impal SK Andhra Police Station Ge Manungchanba Yaripok Laimanai Multipurpose Community Hall da Lekai Eduke Nupa Nupi Mayamna Wakan Mipam Pangkre Wakan Mipam Aduda ATK Army Chief Thadura Kadabane Kunngapa Papa Yaroi Laingak Haitaba Governor Delida Hangkro Maite Mutat Yaroi India Langangna Mitang Mikai Nai by Yaroi Amadi Miamge Lantum Punsi Kallo Haina Taba Placards and Sizina Kibakaloina now Kolauke Sulauke. Wakani Pampa Aduda Saruga Yakibi Marapai Bilu Chingbi Amuna Pundura Kibada Arambai Tengolge Army Chief Assemble Kananda Yaripok Laimanai Haidiba Kunganga Sidagini. Mag Hauke Vasai listening Kulumdogi make it tanka Honda Cookie Narco terrorist singna Landarapa Adudagi Katopakaloina Ima Leba Kandavaya de Haiduna Lebang Ngakpa Jet Krabani Asam Kanan condition to Amata Yaudana Punkun Marigi Manunda Taduraktuna Laimanai Mera Paibi Mama Oibishinda Kusina Kadavani Mago Paraba Matunda Keskaya Panslakpa Maran Kaya Sizzlakpa Asi Aikoimiamna Yabangam Loy Haina Pundoki Nakalamaramda Laimanai Youth Club ke President Araba Maitina Thadorapa Serolda Amanasu Asem Kanan Yaripok Laimanai Kungang Asida Poksaba Haukiba Sahili Singani Kulumdoge Megitanka Homda Manipurbu Macetana Tugainaba Hona Kiba Matamda Imaleba Kanana Bagidamuta Arambai Tengolge Asawathodang Lotuna Lakibani Kananda Paliba Ek kaya ase Lotopiduna conditioner Amata Yauduna Tadura U Haina Manipurge Governor Ki Puning Sansanjare Haina Pondorakli Akoina Yabunga Moy Kunga Pune Haraga Satraga Ujigna Atop Atopakes Adulay Adalay Haraga Tomus Mama Oina Yapsong of Zero Punkumarimung the Mark Hadopio Tom Kalgana Arambai Tengolge Army Seba Kanana Chensong Leba Asi Mahang Masagin Nate Lebaka Asibo Kananaba Amadi Lamdamba Asiki Yapanabagi the Mukta Masagi Oiba Punamag Katotuna Hona Zabani Mabo Paraba Matunga Marankia Pishinduna Adumaka Fazanduna Tamba Yanaba Honeriba Asi Tawigano Haina Asem Kanangi Loinabi Asem Ongbi Bemole Amadi Masa Singh Donna Charles Dhanapiari Amadi Nijana Pondorakli Ngasi Yaripok Laimanai the Leba Asempa Kanange Yumda Paumisinga Una Duna Kanange Loinabi Asempo Ongbi Bemoli Masa Singh Donna Charles Dhanapiari Amadi Nijana Hai Kanana Chenni Chongleba Asi Lebak Miam Gine Haibasi Punamana Kange Mabo Thadonaba Rambai Tengolge Thombisinga Amadi Lebak Miamna Honabiriba Asi Ikai Kumnaze Makata Naso Mahapo Thadonaba Honabada Mating Pangbiu Langang naso maki matakta paliba tungan tungamba kesing adu condition amata yauduna komthok piduna amadi imongka manungi awaba yeng biduna kananbu thadopi haina phundorakhe Ima akhoi jo ha loina magi da makta sumaina magi lamdam yai poksida wana aduna loin leire aduga irang je yari makhai di lep naba mayang yo pham ima ibenjing ibung ipajing yo pham haijari Garang Numidang Tobant SPG Opista Magai Kiadagi Miam Thomsalakuna Irang Tokraba Matunda Security Force in Nakangabo Bazaki National Highway 102 Ge Nayata Lady by Yum Singh Dukansing Amadi Yum the Kandana Tamba Garising Tuganam Le Hairi
Pau asina hai ngarang numidang pung taren lok tarak padake wangsing lomba site amade thawban lomdage masingyam laba miyam pa amana khangabok ta leiba thawban te SB ge office ta thomsalaktuna police amade center force nga miyam ga mungnat ki miyam ge irang ka dabo laksana ba hona bada police amade center force nga tear gas smoke bomb ne chingba kaptana tangkhai ki aduma po miyam pa aduna henzelak padake RAF ki tempa amasu laktuna irang ka do laksana ba hona ki ngasi nongalamdai pungka ohum phawa tear gas small bomb pa amade life round sink kapke haide pawasana makatana hai miyam ge irangka adabu laksana balakheba center forcing amade police na khangabo bazada leriba yumsing dukan singe ming sensing thungarang ke imungda leiba potsai kya amasu atek akai thoke haide security forcing aduna yumda changlatuna yumda khamduna thamba gari singsu thugaram ke haina khangabo bazage miyamna penda ba phongdorake yum dukanta amade gari kya thugaram badage imungda tumduna leizaba an seng pakhana ke security forcing na yum thugaram thugai birambi laisam sarita devi kobi amana phongdorake bada yumda tumduna leiriba mi singda etek tawduna khudong thiba yana sohlamba asi yaningde thawdok asage matangda mari leinaba singna thidopiduna ahingi matamda yumda changtuna gari dukanda amadi yumsing tugaram leba security force nga asage matakta action da lokhabiyo haike na tholok irang sida amang ta kay am thon birame aduga yum kay thugaiba dukan thugaiba na singba amang ta mayam ma thoga nung thaba na singba imung da tumamba mi phawba live atem tawbugi sangda kudong thibi yana nang han biramba se praja mayam na yam tina nungai ta phongdok sari khangbo kaksangi maru aiba labuk singda isang piriba kaksangi ithai khongge phibam sokse laktuna motkhiba yana leraktuna nala macha amage phibamga manarakpa amadi ising phajana chemba ngamdabadege kaksangi ithai committee na sindona JCP seasonaduna kaksangi ithai khong ngasidege tengthopa hawkre ngasige khong tengbagi thabaka aduga marilainana kaksangi ithai committee ke president yangkhompa asongna phondorokpada kaksinka amasung akoibage local singda low singhuge thawai hapiriba kaksangi ithai khongka ase hausa phibam ye yamna soksalaktuna mutkhibai yabage akiba adu leire khonga asege khongnong sing thengkalakpa amade khonga ase pakpage changa asuma asompa hantharakpa nong khasik taraktuna ising khara kanna chelakpada labuktai ising ka pasanduna lomi kyada achoba awaba piri hadak sahigi oina nongsuta ase khara ngang khanna lakpada khongka asidage labukta isang pasanduna awaba piba haure masidake koknanaba haiduna committee asina lomi praja singge matenga loinana khong tengthopage thabak ase khumanta khongnangdage hauduna tengthopa hawbani asona makatana phongdorkhibada miyoi la kyada kanaba piriba kaksangi ithai khongka asage mafam kyada phibam yamna sokchenba ure kaksangi ithai committee na semning labasu phana matiksana leitabana samjinba ngamdana leire hirambasiga mari leinaba lengake loisang singna meng changbiduna kaksangi ithai khongka asebu samjinbiu amade khongga ase motkhi gadawudage kanbiu hainasu lengake puning singsilakhe haujik lomi singge matenga loinana paikhaliba thabak asida supraja miyamna angamba matenga pangbiu hainasu phondorakhe ngajige khongge tengbage thabakaduda committee asage general secretary KSH Ramcharan KSI Subramdas amati committee asage thongme sing lawyai lawkolge lawmi singsu sarugyaki ningsing bayai haidiba kaksinge khwaidike maru oidiba lawkhongka ase lesangama chatret marputarage matamba aduge kaksinge September moirang themba athoba samuroibage matamda kaksinge lanbilonge phibamba yengtuna sambirambane adubo laibak thibana masage lanai lamp khopsanarakpa amade plastic waste kaya thadanarakpana ngasidi ithai khongka muslakpa yana leirabane phibamba sidage kharada oirabasu kananabage pandamda ithai committee matam matamge sengdokpa amade yengsenbage thabaksu pangtotuna laglebani
lamdam asige hauseko oiriba charang naraba mampa asida punam mapota senda khomsinduna jamina bangamba lamyamba arambamba samranda gumba lusingba amma matautai hana UN alepke hanage chairman RK megena phongdorakre Manipur ge literature amadi nupi kunaibo awang bathakta pukhanaba honarambata tana Armed Revolutionary Party UNLK founder General Secretary Amadi Chairman Lamyamba Arambam Samrendra Laikidaba Chahi Kunmanga Parapagining Sangkoman Thoram Social Standard Club Nasindana Pangthokre Kurai Nanavem Laikai the Laiba Lamyamba Asina Aroba Yahib Tan Kiba Mahake Kubamda ngasi UNLK Hana Chairman to Oramba RK Megan Pambina Lusung by UNLK acting Chairman Morang Tem Nongyai Yauna Lamdam Masige Marapai Bi Lob Civil Society Organization Amadi Miyukiana Highlight Katna Amadi Minute Netumina Leptana Ikamda Board K. Taramatuda Lamyamba Arambam Samrendena Hinglengai Matamda Drama Literature Amadi Kunai Asibo Hiram Kyada Mangsin Tanaba Honabada Chaminarakpa Amasung Loina Tinarakiba Singna Mahapo Ningsingduna Wapam Kyatamna K. Taramatuda Sarugya Kiba Yuanta Alapke Hanage Chairman RK Megana Hai Aramam Samrendra Ladik Tamlingai Matamdage Hongna Punsige Ariba Meko Pauba Yawaloy Ama Oina Hinkiba Mui Amade, Lunana Lamda Masigi Theatre, is a Nomai Amade, Waring Sarengi Lamda Zauna Katolaba Misakamasuni, Mahana Yaram Daba Amapan Bataragade, India Ge Politics Asini, Hausago de Balamdampa Asigi Matangda, Paumisana Hangba Wahange Pakomba, Pireduna, Mahana Maka, Tana High, Sirolili Festival da DIPR Sinduna. Transport ke vasta Paumi Singh Tongduna Satliba bus Aduki Manipur Haina Thaba Wahi Lautohan Kiba Thonga Adu Punna Hingminariba Masingi Marakta Kana Chainaba Thongna Bathausala Amani Masigumba Asoba Lalonka Amagim Makada Chataragliba Thoksal Kea Ase Miponka Kudimana Kangba Wali Kanglapa Mikupta Miamba Ase Amato in a Punsalakane Pundoke Tarambada Saruke Yakiba Pamina Lusang by UN Alake acting Siamia Morang Tem Nongina High Aramba Samarendra Kunai Asida Maitonyamba Misakamba Kangne the Pige Kunaibo Awang Batagta Bukanaba Honaramba Amadi Lamda Masage Arte and Literature Katolapa Miyama Kangne Adobo Mahapo Nomina Kaptana Hat Kiba Adudi Yauloi Ama Oibadage Chatarakiba Tone Pundoki. Magi Motumin Satarakwa, Thomas Saruk Singh Haitara, Maseko Irisa, Mampuna Kaminava, Mapung Padri and Kale. Mapung Parapun, Tumula, Nasi, Masur Mazetaru, Mamase, so in the Pulakani, Pundosa Haitara. Pumbangam Drake, Lupe, Pule, Sipium, Nassis. Observation Committee 24 The Great Zone Uprising Unity Day na Sinduna Chahi Asage Oinasu Kunmari Subha The Great Zone Uprising Unity Day ke Thoram ke Krupata Laiba Atobatarani Pange Kubamda Pangthong Naba Samsare Lunana Thorampa Pangthok Pampo Oriba ke Krupata Sembage Tabak Heng Dage Horagane Thoramba Semapungka Fanaba Honabada Miam the support of Haina Committee ke Maike Dage Pondorakle Hiramasiga Mari Lainana ngasi Lampel da Laiba USA UCM ge da Pangthopa Pauge Mi Pamamada Observation Committee asige convener Suwariba UCM ge Secretary General Nahak Pamba Santana Hai Kumsali Sangane Amage Chun Thage Haurakpada Manipuri integrity ki damakta Thauna Phana Lanthengna Bada Laikhidraba Singhe Ningsing Kumon Thoram Chahi Kudinge Pangthoktuna Lakpagompa Hadak Saige Oinasu Mapung Phana Pangthokna Basem Sabaloide Sai Kudinge Laikhidraba Singhe Imung Manung Tongan Tongan Ba Laikage Club CSO Singna Sarukya Duna Pangthotuna Lagli Chalipa Sai Asigishu Tharampa Pangthoka Dariba Asida Miam Puna Sarukya Minase Pangthoka Dariba Tharampa Ase Laibake Oiba Amakak Oibana Numida Sida Bandijane Striner Sing Basing Tobigano Hosagoi de Manipurgi Pibamasi UCM Pa Amukona Kange Adubo Jan Tarani Pange Taudoka Miamge Oina Ihew Amakange Maramasina Pangtoka Dariba Tharampa Ase Lamdamba Asigi Itias Ke Damagne Lamdam Masigi Ichini Inau Singa Damak
pangthoktaba yade khantuna miyamna so wakal tabiduna puna sarugya minasi amadi thorambasibu mapungka fanaba honabada mateng pangbiyo phondoke integrity की वैबा अदुगुम्बा होनाबा नाइदना थोलखिबा अदुगुम्बा ये वैबनिना नुमिनसी पांथोकपसी मणिपुर की हिस्ट्री की अमदी फ्यूचर की दमक इचिनाउ सिंगी अंगांग सिंगी दमक अकोय पांथोकतबा यादबा अदुगुम्बा थौरममनि न खंबीरकांदा मसिंगुम्बा थौरमसे पांथोकपदा मियाम हुकना सरुक यामिनबा अमदी मतेंग पांगसी हैबा अपील सि तौजगेना कौजबा प्रेस मीट थागचरी पाउगी मिफम अदुदा सरुग्या खिबा ऑब्जर्वेशन कमिटी के को कन्वेनर अमदी अमुकोगे जनरल Secretary General Pratap Laisangthemna hai jantara ni pangi tawdog ase miyamna khanglakasu hek kalthuna pagum tawri lamdamasda leriba luba khudimak kanglo khudimangna dola doli thidna mabung phana pangthokpada achawa mateng pangbiu itihas ama semangnaba honase miyamna kahoidaba phai phongdorakle Manipur ge ngangkhai kaibiya roi haibege khongjangda thawaina pontha pikraba athoba tarani pan ge maphamda Haikal Laikata Tambage Thoram United Committee Manipur UCM Amadi All Manipur United Club Organization da Amuko Anina Puna Kusamnaduna Kekropata Leba Athawa Singe Kubam The Great Zone Uprising Unity Day Haina Mingthonduna Ningsing Thoram Pangthutuna Lakibane Kekropat Singopadasu Akanu Gamanate Adu Laiba Organizing Kulimanasu Matam di Akun Sinimita Singusrega Habu Pingisi of the Pop Vira Kanda Equina rotation line we accept Abulina and the Banjula Bunina Equina Awa Mare Aduga Lucinga Miam Timang over the Smiam Sutimang Matin Pang you have said away on the police using the Miam. Yamna nungaitaba thawdoka ama oina Zirabam Police Station ge manung channa leiba Kasimpur Muslim Kunda Tehi Tarahumdoi ta ngairibi nupi masa ama mayum manakta leiba Rubber Farm Mayada Thori Yandura Siram Lai Hairi Thawdoka se ngasi nungtil pungka amarom taba aduai da khangnarakpani pau ase he phangbaga Ziri Police Station da pau PK Laikhidrabi nupi macha adugi Apopagi mem Islam udin kawi haide Kunza singdage phangba pauge matung ina sirba nupi masa asage mapa Islam hodina mahake nupi ahange poksaba masa nupi amaga nupa amaga lai haide nupi ahan khaina khraba matung nupi atombe lauraka leibani nupi atombe aduna wat naiba tobodage nupi masa ase siramba uramba yai haina thazadare ngasi nungthen tapungka mari taba matamda lakhibo land laikai 1/7 da leiba irungbampo ongbe prabhabatege sangaida manipuri khorje love lakhibo kasara asamga loinana ima singe oiba mephampa ama pangthukuna miyamge thabaka kaya tarambi laikhidrabi ingudam ongbi ima sanathoige maphamda ikai khumnaba utuna minute ani 2 minute leptuna awaba phongdabge tharampa ama pangthokre mephamma aduda masakol ge president Saubampo ongbi Zayantina ima sanathoina miyangge damata katholamba amadi toramba thabak thoram singthaduna wangangke COVID-19 nabadigi miyo chatreka marphu humdoi paraduna mayum da halankre hairi ngasi June gi tang tara lamike ayuke pung nipanda India da COVID-19 naba miyoi Lesing taru Janipan Taramanga Sure Highness Union Ministry of Health and Family Welfare na Pundoroke Anoba Kate Sahunga Kunmari Hengat Ke Kerala Delhi Amasung Zarkanda Mio Amam Siki Kerala da Punna Mio Lesangani Yankayum do COVID-19 and Abadigi Lebaka Sida Kwaidigi Soklava State Ode Kerala Ge Matunda Gujarat West Bengal na Amadi Delhi ne Ode Delhi Gidi Ngarang dage ngasina masang handaki Delhi da COVID-19 case ngarang chatrika kunmari oiki ngasina satruka marphodara mathoi handaki Austria ge Graz city da laiba school amada nongmai kapage thokta nongmai kapa miyo yauna punna miyo tarasire atopa miyo kharasu yamna satina soke haire Solabising manungda mahiroi amasung oza kharasu yauri nongmai kap khibani
haiba jingnaba nipa adu masa mathanta kapsin jakhebani hairi thagdok adu national tragedy amani haraduna Austrian chancellor Christian Stocker na lekhitaba singi imung singda awaba phungtu bagi bausen thakhe nongai kapani haina chingriba chahi kunithu suraba mioi adu iskuna adu dahana tamlamba mahiroi amani mahana pistol ama amasung shotgun amaga purakhe bahang mathanta barumpa amada nongai kapsinduna sijakhebani hairi Hazak Sanibigi Pauda Silhat Manipuri Kank Association Ge Ming Makada Noya Baza Manipuri Parada Sintuna Maite Shingi Itihas Ka Tanathanaba Yadraba Yelhongway the Gate Leraklaba Kanka Masanabu Yakotpage Pandamda Umsuba Inter Silhat Manipuri Kank Tournament 2025 King Asi Hanba Matchta Salaitaret Kankuna Pansan Tarataret Kaptuna Sipguns Lining Tobo Panjan Taramathuida Maithiba Pikre. Anisuba Mastana Naya Bazar Kankutna Samama Lekaibok Kankutpu Panjan Kun Mapanda Thoikre. Ahum Subadana Tawant Mahadio Kankuna Panjan Mapana Kaptana Noya Bazar Kankupo Panjan Tereta Maithiba Pikre. Ngasage mas duge khwaidike phaba sanarori haiduna salaitareta kankutke hizam prokaspo momento amadi mana biduna ekai khamnaba utuna puning thogakhe hause garoi bada maroi ba paw amane pisari arambai tengona kongkiba numit tarani ge toten sadang kudak dege komtokre Arambai Tengolge Army Chief Assam Kanambo Pung Kunmarige Manungda condition Amata Yauduna Tadok Kadavani Haina Pondorakle Lamian Ba Ramban Samrendra Lake Daba Chahi Kunmanga Parapagining Senkumantaram Pang Tokre Loinana India da COVID-19 ge active case listing taruk chanipan taramanga yaure Imis PAODAM ngasagide matang sida loicare meng tabiri besang bo muka hana kurum sare